Education Minister Pham Thadoktriba Faoba Cjp gi Khongjang Hallaroi. New Delhi gi Jantar Mantar da ngarang dagi hauduna Cockroach Janta Party na Khongjang sangsilakli basi miya mangda afa sanaba changsinba Khongjang natte naha singi manglan kayabo aremba tahan bagi damag Union Education Minister Dharmendra Pradhan na tekchak puduna Pham Thadoktriba Faoba Cockroach Janta singi Khongjang Hankiroi haina naha singi movement asibu duchingdiba Abhijit Divkena Fongdokre Khongjang Changsin kiva naha singna NEET ki question paper leak oihan kiva amasung CVSC gi OSM evaluation da asoiba laihan kiva gi damag numit taret ni gi manungda Union Education Minister Pham Thadokadavani haina akanba Khongjang Changsin ba hawrakibani Jantar Mantar ngarang dagi hauna changsilak kiva Khongjang asida haujik fawbada tongan ba mafam dagi lakpa naha sing lising taruk taret rom na saruk yakre naha singi Khongjang asibu right wing political group singi activist sing na anti India oiba Khongjang ni hairi